Manipur Top Channel dagi video amta update tawjage ngasi nungthil phongbase phongna January gi tang 12 da Republic Day gi mangoinana Rims Road ta bomb pokhaibada nupi masa ama soklei tha asigi kunga tarukta pangthokadoriba India gi Republic Day mangoinana ngasi ayuk pung 3 gi minute 53 rom taba matamda Imphal Police ki manungsana leiba Nagamapal Rims Road crossing da masak khangdaba singna thamlamba bomb IED bomb ama pokhaibada mafam adugi baragi yum amada leiba sahi taragi nupi masa ama paithorakpa bomb masena mamaida panbadagi rims da laikatna khre hairi bomb pokhaibada sokiba nupi masa adudi Mardia Wangkhem sai tara apokpa Marfi laifam wangkhai haujikna bomb pokhaifam adugi yumgi barada coaching center hangduna leibani hairi bomb pokhai khraba matung Manipur Police ki forensic team laktuni yingsin ki hainasu pawsina makha tana phongdurudi du asiguma thodok sing thokpa asi mayam gi mota su kari leibibi ki habidu su suduna comment box tha thambiro share ga video asi matang sai lusin jari thank you